MANIPUR da ing KUMJA lising amaga chamapan kundagi HOUNA Illegal Immigrants Changlakkhiba Amadi Refugee Lakkhibagi Akuppa documents sing Yaoba. The IMPLOSION HAINA MINGTHONBA LAIRIK ama Indigenous Peoples Forum MANIPUR nangasi. IMPHAL gi MAJORKHUL de LEIBA MANIPUR Press Club ki LOKTAK hold the PHONGKHRE. LAIRIK form gi tharamadda film Rohan Singh social activist Asang Kasar President IPFM IMPHAL Naga Forum gi co-convener Adon Gangmai Manipur Naga Youth Organization gi President Thontraingam Kaitang Imagi Meira gi President Sujata Asina Chingba Luchingba Singna Suryaki LAIRIK form gi Thoramaduda Indigenous Peoples Forum Manipur gi President Asang Kasara Phongkhabida Manipur da Yelhomi Singh amadi atopa Furuf Mayam Singh Matam Sangna Nungsi Sanana Hingmindarambani Adubu Khanghaudana Changlakkhiba Illegal Immigrants Refugees Singh Nalamda Masida Leiraklabasu Masak Khangdok Tabana Ekhoi Masengi Marakta Awaba Kaya Piri Magna Makatana Asigumba Mayam Asidagi Indigenous Peoples Forum Manipurna The Implosion HAINA MINGTHONBA LAIRIK Asi Phongbani LAIRIK Asigi Mamangda Silent Invasion HAINA MINGTHONBA Leiminariba Furup Singha Karamba Mari Leinei Haiba Takpa LAIRIK Ama Phongki The Implosion HAINA MINGTHONBA LAIRIK Asina Lisingamaga Chamapan Kundagi Hauraga Manipur Lona Changlakkhiba Illegal Immigrant Amadi Refugee Singhi History Lengakna Thokhiba Order Amadi Notice Sing Manipur Archive Amadi Source Kayadagi Khongat Chaduna Documents Sing Collect Tawduna LAIRIK Asi Phongbani Haki Khoi leihoriba indigenous atugami mayamna masigi maram se phajana phaptani khangninga habigi tamakta 1920 da gi leiramba document adukumba mayam adu akhoina DC aduga Darban Manipur palinge da adu matamata Deputy Commissioner Manipur haina chalami adugi STO leiramba mayamna order thokiba refugee singi aduga maruwaina 1973 da MP Pokai Hokipna MP weringe da refugee singi paisa se khara pikmale budget da khara hapio haibagi aduma later aduga manaba mayam chief secretary na thokiba mayam do akhoina thikalle hairaga Manipur archive tigi atopa sources tigi laure hairaga punamaktu punsalaga akhoigi Manipur da refugees singse sumaina leirami 90 sumaina changlai aduga kampopi da sadar his se kamaina khuntakiba kamai lakhiba haibigi maramda iraga akhoina mayam do khra khomjale hairaga andak akhoina governor da memorandum pisan kiba akhoigi illegal immigrants identify tobio extend tobio haiba kumba Delhi da akhoina any cookie tribe ase lothopio haibagi National Commission for ST da haikiba punamak asigi mayam ase compile tawraga collect tawrai hairaga uthokjaba adumba tokumaini aduna da implosion haina akhoina title se thongmani mase Indigenous People Forum Manipur na publish tawmani